Manipur Top Channel dagi video amta update tawjage ngasi nungthin phongbasi phongda January gi tang mangada Catholic School punamak matam kaktana thingzile PWG Manipur da lairiba Catholic School punamak matam kaktana thingzile haina Kanglaipak Community Party People War Group KCP PWG gi PRO singkhai nganmana thadorok paserol aman phongdorakli serol asina hai Catholic Education Society Manipur gi makhad lairiba school singi wathok asi matam pumada admission gi matamda ngakta oi haibasi lamdam asida lairiba mipung khudimangna hena thoidokna khanglaba wafam amane masina maram oiduna lupna tawgadaba kaya lairabasu thabak oina hekta pangthokpa ngamde hairiba thangdoksigi woroisin ama oiba haiduna kumja English aniga taraga nipan yanase ama inakhi yanase adudi quota system asi muthatpa kanagum mahairoi loop government high profile official minister singi mingda quota pidaba amasum arm conflict ki victim singi amadi lairaba singi oina school amamamna sit therapy bahaina yanakhe yanasi adu Catholic Education Society gi director na declaration ama tawki aduga makha na yanakhiba wafam amana hairiba wafam asibu practical oinam ki damak lamdam asigi CSO sing mahairoi loop sing amasung atai organization sing yaurga meeting ama pangthokpa meeting adugi warepna aroiba warep oiba haibasine khunai asibu khaibung tahanba lupu lan ohanba mahairoi sangbu lalonba amadi lup ki mari lainaba miyoi kayabu yeknabagi makhuta tahanke Catholic School punamapu matam kaktana thinglagani haina warep laure warep sing asi laukiba maram nipan adudi English sing aniga 18 ge section da lalhauba saba geng khupu amana lup kimingda aranba mongda quota lauduna admission tawsinki masida school sing asigi manungi miyoi kayaga laktunaraga satharakiba thabakni admission tawsin kiba mahairoi sing adu lupna identify tawroba matung laukthokhinaba hanna haijaraba foba tabikide masida sunatana KCP PWG bu fraction ama oina amadi admission quota gi damak laiba loop ama oina miyamda uhankhi Catholic Kanchipurna mamang tharaga lupta police FIR pansinbikhe makhoiga laktunaraga admission quota laumina kiba miyoi sing adudadi masak maming khangna kwa kaithelgi mafam amada sa khangaga admission quota adubu sayen ngayamina khe lamdam asigi chanabi amadi lining laisonbu mangnaba sinbada asobo thodang loriba fred ama oire mahairoi singbu lalon pot oina sijinare khudam oina hairabada namduna larik yonsili madusu mapung oina Christian liningda yumpham oiba ngakta oi sai khudingi admission form thabagi mingda yamlaba senpham khongpatli amadi school bag necktie furit fanek skirt moja belt base notebook na singbasing asi commission basis ta makhoigi agent kharaga manaraga yamlaba senpham khongpatli Saint Joseph ki gate ta bomb thamduna session hawdringai da aran badu sumtho o haibada lupta paw forakhide Nimrabas ki benching thingduna lupna laktho o haibat naronda quota admission tawkiba singdugi matangda lupta paw forakhide Little Flower gi oja singi mayumna chattuna wari amata sadokna si naronda admission tawkiba mahairoi singdo laktho ko haibasu takide amasung Catholic Kanchipur gi principal da telephonic conversation amada mana kari marangwi dama FIR tawriban amasung quota admission tawkiba mayam adu laktho haiba wafam sing asibu lupka singna duna lakhe Masiga iroinana hairibe school sing asibu mapung phana salaibada mateng pangliba sing maru oina school asida oza oiribe sing nanti sing staff sing ben service tawriba ben thawba istil inaw sing amasung parent association sing bu warning tawraroi lupna khut thaningba matamna khut tharagani maramdi hairibe miyoi sing asi pauksegi khuthangda amadi masa da hakthengnana lupki mihut singa wari sanarabane school asi matam kaktana thingli waroisin ama puraktriba fawba haibasigi mayokta lepigano haina lupna chenariba khwai kayada appeal tawjari masida thawai bidragadi thokaningdaba thawdoksing daita masa na pujagadabani haina serol asina makha tana phongdoragli aduga video sai lusinjarage thank you